angambasinggi hukum matungina thangjaba yaima kauba kononggi yot suba mabu numidang pung 4:30 tabada mi thaduna kauraga saheb singbo makhongda yolhing phalang chansilu haina hairami maram maduna posang mana yoling phalang sing adu puraklaga saheb singgi makhong mamangda thadaduna thamlami saheb singna pusilakliba yolhing phalang sing adu munna yenglaga makhoi makhong sing adu tingthorei aduga mahakna saheb mari makka bengun khongbani pa aduga makhoi manga makki makhong adu yolhing phalang chansenki amasung makhut sing adu tungbunna na punki ngaihak leiraga usaba amasung nepra macha hal anina bandi oiraba saheb mari aduga bengun khongbani pa aduga makhoi manga makpu nongyai matung adwaida sangling mada sinaki numida sida thengjilaklaba hing aduda okrambaga laisang thembaga sanglingba anina laktuna makhoi bu kaurei aduga makhoi ahum lanmi yarek sang tana laklame matung pung amarom leiraga yen khoiba lalup chingba laktuna khulai puduna mahakka loinana chatlasi hairame madugi matungda tendong thang haina khangnaba makhok sang na panba thang adu puduna trilok sing nong thonba satualga yen khoibaga loinana darbar holta na chalame sandri sing aduna bengun khongbaduga loinana saheb mari makadu lakthong tana puraklame saheb sing aduga bengun khongba manga makasi sandri sing aduna sangling bada amamam moina sinarame sagol semadhana singna makhoi adu sa mamangda manga kaktuna hatki Manipuri political agent waramba Major General Sir James Stona mahaki lairik My Experience in Manipur in Naga Hills kauba lairik kadugi lamai chani ga humudra nipanda kanagi wakhal na thenbadagi asigumba thodok thokibano haibadu asumna iri lausing yamna thenkiba si sarkar na hukum pikiba duna oigadra natraga chief commissioner na hukum adu illubana oiridra haibadu luna thoi British officer sing hatkiba thodok ase Bilat ki Maharani Victoria na yamna awabagi masakni Kolkata dagi phattaba pautak pibadagi thokibani haina jingnaba phongdoktuna lising amaga chanipan maribudra ma thoi ingi April tang kunda Marquis of Salisbury da telegram thaki Bharat Sarkar na Tikendrajit ki mathakta tanthoknabagi akanba dandi pinanaba thaurang paikhalamdrabani Manipur gi tungi itihasta ina machu sangnam loidabani amasung atopa sakpham ama lauramgadabani Maharani Victoria na Bharat lausinba matamda lauthokki mahakna kanagum amatagi laipakta khut thingjaloi amasung mahaki royal officers singna su khut thingjal halloi Manipur gi matangda Lord Lonsdowne na khut thingjiluduna thodok kasi thokkibani sangling manipa sina court da haiki madudi sahib sing asi mamai nong chup olame aduga mahak masamakti sahib singgi oirom da leplaga mamai awang olame bengun khong manupa aduga sahib ani amaga makhoi ahumdi thangkak amumuk ta kaklame aduga sahib ani amadi thangkak ani rakta kakki asumna makhoi sing asi halaba matungda maiba ani khak changlaklame agak pamakok sing adu dhana sing masamak na puraga Maiba aniduna thinduna takpa nungoibi kauba mafamda komadu kubom rom luna tauraga phumjilame Maiba ani aduna sahib singi makok sing adu iralame hatkiba sahib singi I adu hatkiba mafam adugi manakta leiriba sa ani adugi machinda taisilame darbar hol mayada hatkiba sahib adugi makhong natana atei sahib mari amasung bengun khongbani paga Manga makki makhongdi yoling phalang lothokpada makhong sing adu kakthalaga masa sing adu mi tara changna thangduna puraga naga basti da phumki wangkhai pandit tolen singna haukiba thodokki marida asumna jaban piki mars ki tang kun mari gi ahing nong yaida mi khara laktuna top garota lau haina pau pire maiba hanjaba maiba hidanga loinana aihak top garot tana lakle Ekoina samamang lomda lakpada mi asibagi masa khara taduna leiba urame aduga
mi yangkai humphumuk koichat chatpasu thengnarammi. Top karota hek yobaga Yuvaraj Tikendrajit Thangal General Ayapurel Major Luang Ningthau Colonel amasung atai mioi khara leiba ui. Yuvaraj ta kari tawjau haibage haina hangatpada Yuvaraj na sikhrabanina haunabi matungina nungoibi chanchillo haina sanaya thang takpagi matungina maiba sing punna samana kisangda asiba singi bakok sing asigi phumpham wa tanarame. Matungda ningomba hanjabaga soibya hidanga anina wangkai panditta mafam kadaida phumgadage haibadu taklamme. Aduga maiba hanjabaga maiba hidanga wangkai panditka makhoi loinaduna sangadudagi thoraklamme. Aduga makhoi ahumna asiba migi makok mangagi phumpham adu yengkhoiba hanjaba amasung kamal lambu hidanga lanmi ani asida makhoina thinduna takhi. Adudagi makhoi anina makok manga adu puduna nungoibida phumki. Matang asi saitharol kumbabada asumna iri. Sayap manga pengun amagadi utra mamangda hale. Aduga maiba wangkai pandit ama yangkok pa asaiba hanba ama asina chingba hanjaba hidang kauduna Sreman Ibongo Yuvaraj na chingba angamba pumnamakna haye. Pandit na koina hunaba tawo haye. Laludi nungoi bida challe. Masadi khwairambanda phumme. Mars ki tangkun marigi ahingda konunglomda saheb sing asi hana sunaringai chairakta maitai singna residency da nongmai kapsilaki. Maduda mi taret lom sokhi. Asokpa sing asi Mrs. Grimutna ningthina seba torame. Adubu khangba yasilaktabana Mrs. Grimut nongyai matung pungani tabada garden na chingba military officers sing karaga amasung atai mioi humpuga loinana nongmaina sokpa mi taret adupuduna residency thadokduna tongjai marilomda chenkhi. British na residency hek thadoklambaga lalhoba mioi singna Sarkar ki treasury, post office amasung residency lut torame. Amasung ina kuppa residency building mai tharame. Treasury degi mang kiba sel adu lupa lakamaga lising marifu manga satret kunga mapanne. Sian maye koina lupa lakamaga lising humbudra chamri nifu. Not waina lising mapan chonga humpu. Amasung stamp poina lising mangaga satret kun mapanne. Matam maduda Manipur bondi oiduna lehoba mi singdi nifuni thoi suba Gurkha regiment ki zamandar ama sifai tara ni thoi amasung makhoi gi tungin ba mi tara mari nifu humdoi suba Gurkha regiment ki havildar ama naik ama bengun khomba ama amasung sifai tara mari nifu mari suba Gurkha regiment ki havildar ani naik ama amasung sifai tara mapan aduga makhoi gi matungin ba mi mari Sagol panaba mapan political agency ki mi tara ni thoi chief commissioner office ki mi tara ni pan dhagar amasung telegraph ki mioi kunthra ni thoi ni Manipur ki chen ki ba mioi singa kauli na lu singba nifu humdoi suba Gurkha light infantry sifai singa kasarom dagi lakpada lai maton chingthakta Mars ki tang kun taruk ta uknarame adugi matungda mathang asum chatkiduna Mars ki tang kunthra mathoida Silchar da thungki. Chayola malairaga kasar ki deputy commissioner da telegram ama thungle. Telegram gi marol de Mr. Grimut amasung mahak loinaba mi sing hat khre haiba sini. Asigumba telegram gi pau kasar ki deputy commissioner na Mrs. Grimut ta ihan hana tamki. Asigumba Manipur da thokiba thodokasi hek tabaga tumuda leiramba Lieutenant Grant tarani thoi suba Madras Infantry gi sifai yangkai amasung nifuni thoi suba Gurkha Rifles ki sifai kunthra ga loinana Manipur da chatuna British officers sing mateng pangloge amadi mathwai kaluge haina Imphal tamna khongsalakhi makoina Thawan da hek thunglaba matamda maitai sifai singna makhoibu thingduna numit tarani koisinduna thamlame kongpham masida lang thabal da leramba sifai sing puduna jamandar birbal thapana luchingduna thawal lomda handokkhibada Lieutenant Grant ka thawal da thengnakhi
matam asida Burma romdagi lanmi tengol thajilaktriba phawba handokho haiba paw hek phangbaga makhoi punamak handokhi tumu tana handokhiba lanmi sing aduna Manipur romda sangsilakpa Lieutenant Granta matam aduda lang thabanda lalol itik tawduna leiramba Punjabi Hafiz Fateh Sahana mateng yamna pangkhi thawdok mata aduda mahaki raj bhakti amasung thauna phaba ubada mangonda lupa chamaga chan laba tarani thoi aduga mapunchi chuppa khazana thidana chaba yaba ekar kun gi lawpham lan hek loibaga mana oina pikhi asumna mathang handokhibana palel hek yobaga maitai lanmi chamri romna landarakhi Burma dagi Colonel Presgrave lanmi poduna mafam maduda yawai amasung matang asida maitai lanmi sing lanpham thadoktuna chenakhi Saheb Singh hatkibagi paw ase British Sarkar hek yawkhibada laman kumnabagidamak Governor General in Council na Sifai Tengol ahum Manipur da thana naba yaba pirami Kohima gi Tengol da Nipan suba Bengal Mountain Battery Tarahumdoi suba Bengal Infantry Regiment Kuntra taruk suba Bengal Infantry Sikh Regiment Silchar Tengol dana Nipan suba Bengal Mountain Battery Kolkata Volunteer Rifle Corps Bengal Infantry gi ahum suba Regiment Bengal Infantry gi Nipan suba Regiment Ani suba Gurkha Regiment ki ahanba battalion aduga tumu Tengol dana Royal Artillery gi ani suba Mountain Battery Oxfordshire Light Infantry gi ani suba battalion ki mi chani King's Royal Rifle Corps gi mari suba battalion mari suba Gurkha Regiment ki ani suba battalion Madras Infantry gi Taranithoi suba Regiment amasung Madras Infantry gi Kunthranithoi suba Regiment ni Manipur gi mathakta laman kumboina British lanmi sing ase Kohima Kasar amasung Burma maikai ahumdagi thajalaknaba thaurang tawkhre Kohima gi Tengol na April gi tang kunda Kasarom gi Tengol na April gi tang manga da aduga Burma rom gi Tengol na April gi tang kulhumdoi da makhoi gi lanmi leifam singdagi Manipur tamna khongsalakle Kohima rom dagi changakpa Tengol gi luchingbadi Manipur Field Force ki Tengol ahumbu command toba Brigadier General H. Colette ni Kasar maigai dagi luchinglakpadi Lieutenant Colonel R.I. Serenik ni aduga Marmadesh ki maikai rom dagi lakpa Tengol gi luchingmana Brigadier General T. Graham ni command tawduna lakliba British officer ahum asina Manipur da karamna lan songnakhibage haibadugi marida Kohima rom dagi luchingba Brigadier General H. Colette na Adjutant General da megi tang ani da report pikhi aduga Kasar maikai rom gi luchingba Lieutenant Colonel R.I. Serenik na megi tang ani da Manipur Field Force ki Assistant Adjutant General da aduga Burmese ki luchingba Brigadier General T. Graham na April tang kunmathoi da mana soknaruba lanpham gi maram da iduna report pinarame Kohima rom dagi lakpa Tengol da yorkpadi Captain A.I.C. Birch ki makhada Nipan suba Bengal Mountain Battery gi nongmai achoba hom Lieutenant A. Siles ki makhada Tarahumdoi suba Bengal Infantry gi Rifle paiba sifai tara Nifumari suba Gurkha Rifles ki Captain S.W. Presley ki makhada Nifunithoi suba Gurkha Rifles ki Rifle paiba sifai chani Colonel S.M. Ibas ki makhada Nifuhumdoi suba Gurkha Rifles ki Rifle paiba sifai chamri Major R.K. Rizwe VC ki makhada Nifumari suba Gurkha Rifles ki Rifle paiba sifai chahum Captain D.C.F. Mission Tiar ki makhada Assam Military Police Naga Hills Battalion gi Rifle paiba sifai chani ni General Colette na April ki tang 18 da Kohima dagi asumna lauthoklami Manipur ki khulai paiba lanmi sing na British Sarkar amasung magi lanmi sing bu thingba maramna lepak asigi Bharat ki Maharani ki mayokta phong na lan hobagi maram leire Maharaj Kulachandra Singh gi lepak ngakpagi thabak loire amasung British Sarkar gi hukum ama phangdre phawba aihakna athoiba leipak ngakpa oina ithau pangthokani
asigi sumathakta aina sangsilakliba asibu thingdanaba khanghalle konung lausinaba lalhobagi luchingba natraga lan haunaba insinba miyoi singbo matik chaba dandi pinanaba amadi British ki praja singbo biswasghat tawduna hat kibaga mari leinaba miyoi singbo dandi pinanabagi damak aihak Manipur laklibani lammi sing ase April ki tang kunda Kohima thadok Imphal panglakhi Hawang lamda lan ngakpa mato nibungo khwairak pana chingba laisraba jamuwan major maibia tamra subedar hairu jamba poilana chingba sifai chanipan chatkhi tha sigi tangkun marida general college na mayang khangdage Maharaj Kulachandra da asumna chithi ma irakhi Manipur phaduna thamliba British praja pumnamak khudakta thadoknaba hukum tawri Mising asigi khudong thiba thoktanabagi dai nahakki oigadabane amasung makoigi kariguma amanga ta thoklabane nahakki na thwai logane aduga lisinga maga chanipan maribudra ma thoi inge April ge tang 18 nasamak aingonda changjagadabane nahak nasamak na changjaraklabane nahakku bichar tawgane toigo masung nahakki na thwai kanbigani haina wasat padingamloi Lanmi sing asina Manipur da changakpa matamda April ge tang 14 da Chiangmai mathakta leiba Kaithian Manbi manakta maitai sipai singna nongmai kapsilakhi masina taba mafam amasung matamdadi thoidokpa panba leikhide makhoina sumna changsilakpada Kaithian Manbi da kem sarama maitai sing amatta leiramdre loinamak mahi chenakhre kasarom dagi lakpa tengol manungda Mangjongna Manipur tamna lakhiba lanmi su yaurami makhoina Manipur maikai tamna lakpada irang turenda sabali tan thongado khongjai singna thadat lamba thengnaduna nongmai kapnabadagi khongjai sing chenkhi matungda British lanmi singaduna asum mathang laktuna kobom tampaktagi Manipur tampak yaunaba lakpada maitai gi tengolna mafam ahumda lamtup ta sarami Nongchup lamda lan ngak pamazai bungo kala sagon hanjaba sana ngang balorung porel yan khoiba poila longjamba poila sina chingbana sifai lising ama loina duna chatkhe makhoi sing aduga lan songna bada British lan mi sing thoidokna asok pa yaukhide aduga maitai lan mi di tara sikhi aduga maitai lan mi lu sing mamadi nongmaina pan badagi phaduna bondi oina leikhi April gi tang 15 da British lan mi singna Hojing Turel gi akoibada leiba khul sing aduda lanjarame April gi tang 16 ta makhoi pumnamak Hojing ta na hijilakle kasarom dagi lakpa lan mi sing bulu chingba Lieutenant Colonel Renikna General College amasung General Graham ga karigumba I paw amatta phawna bangamlamde adu moinamak mathangi numit haibadi April gi tang 18 ki ayuk pung 3 tabada Imphal konung yauge khankhe Haigumladana matam khara soinerabasu April tang 18 ki ayuk pung 3 tabada kasaromgi haibadi tongjei maril lomgi sifai singna Imphal yorakhi aduga British sifai knowledge koba amana ihan hanba oina sana konungda changkhi kasaromdagi changsilakpa lanmi singi marakta kasargi deputy commissioner Major St. P. Maxwell su yorakhi Brigadier General T. Graham Luchingakpa Brahmadesh Romdagi lakpa lammi tengol da Yorokpa singde Royal Artillery gi Anisuba Mountain Battery gi nongmai achoba mari King's Royal Rifles ki Marisuba Battalion 2 Quarter gi Gurkha Regiment Taranithoi suba Madras Infantry Tumuda Reserve oina thamamba 39 suba Madras Infantry tengol asigi lammi sing asi Tumudagi April gi tang 16 da khongsa lei aduga Kohima amasung kasarom dagi lakliba sifai tengol aduga April gi tang 18 ta Imphal da thengnanaba lakhi asumna makoina tumudagi palel yoroknaba lakpada karigumba apanba matta thengnakhide adubu palen yogadaba mile 3 lom walingaida maitai singilan bansari haiba pau taraduna maitai lanmi masing kayamuk oigadage haiba khangnanaba lanjaba mi tharakhi asiguma lanjaba kangbu asigilu chingba
2 क्वार्टर गुरखा रेजिमेंट की कैप्टन द्रोरी लानबन साधुना लेरिबा मैतै लानमी सिंह अदु थुगाइरगे हुकुम पियु हाइरबदा कैप्टन द्रोरी गी राइफल पाइब सिपाही चामा अदुना अदुगा 12 सुबा मद्रास इन्फेंट्री गी सगोल तोंबा सिपाही निफु मरी असिनदे मतिक चादे खनबदगे ब्रिगेडियर जनरल टी ग्राहमना कैप्टन रंदाल गी मखादा अनीसुबा माउंटेन बैटरी गी नोंगमई अचौबा अनि अमसुंग 2 क्वार्टर गी गुरखा रेजिमेंट की राइफल पाइब सिपाही चनी अमसो कैप्टन द्रोरी को मतेंग पांगनब हुकुम तौरमी कैप्टन रंदाल ना मफम मदुदे हेक थुंबगा मैतै लानबन यौगदबा गस लिसिंग अमरोम वालिंगैदा नोंगमई अचौबदो खिनखि अमसुंग मैतै लानमी सिंगदा कापसिनखि तंजा असिदा कैप्टन द्रोरीना माकी मखादा लैबा 2 क्वार्टर गुरखा रेजिमेंट की सिपाही सिंह अमसुंग लेफ्टिनेंट ग्रांट ना मागी मखादा लैबा 12 सुबा मद्रास इन्फेंट्री की सिपाही सिंह पुरगा मथंग मथंग मैतै की तेंगोल सारिबा मफम मदु ताना पुजिलै मतम असिदा कैप्टन कानेगी ना महाकी गुरखा सिपाही सिंह लोइनना मखारोमदगी फुजिलक्तुना मैतै लानमी सिंह खुदका हकथेंगनना लान सोंगनखि अप्रैल की तांग 15 की लांदा लेफ्टिनेंट ग्रांट अमसुंग लेफ्टिनेंट कॉक्स नोंगमैना पांदुना सोखि मदुदा मैतै लानमी सुयामना सीखि सना वांखैराक पमैपाक येनखोइबा मेजर सिंबा सिपाही हुमुद्रागा लोइनना थौबानदा लान गाक्लमे पौना मेजर सोंगथामिया मेजर अनीसो सिपाही चामरी पुदुना थौबाल ताना चंगसिलखि खोंजोम गिलान फमदा पौना ब्रजवासी नोंगाखि ब्रह्मदेश रोमदगी लाकपा ब्रिटिश सिपाही सिंहना पलेन की लंबी रोमदा लाकपदा मैतै लानबन मनुंगदा मैतै लानमी हुमुद्रा तरुक अदुगा लानबन की मपानदा 52 की असीबा मसा सिंह थेंगनरमे ब्रिटिश लानमी सिंहना अहिंग अदु लानफम मनाक्ता लैबा युम मचा मचा सिंह अदुदा चंगदुना अहिंग लेनखि असुमना मखोइना इम्फाल माइकै तमना लाकपा सिदा मची मची खुदिंगदा मैतै लानमी सिंहना यामना कन्ना थिंगलमे पुमनमक माइथीबा पीदुना सुम लाकपना ब्रिटिश सिपाही सिंहना अप्रैल की तांग 13 की नुमित युंगबा मतम अदवाइदा अरोंग तुरेल की थोंग फत्तबा सिंह अदु सगोलना लानबा अमदी लानमी सिंहना लानबा यानबा पुंग अमरोम चंगना सेमलगा तुरेल अदु लानदुना थौबानदा थुंगखि नुमित असिगी नुमित युंगबा मतुंग अमसुंग अहिंग अदु नोंग यामना कन्ना चुखिबा मरमना मखोइना लाकपदा पनबा मवैखि अंग्रेज केरानी रसिकलान कुंदुना माइकै अहुमदा फिराल अंगोबा ममम पाइहंदुना लाल लेत्रे ब्रिटिश लानमीना नोंगमई काप कापतुना लाकलबदे नुपी अंगांग सन ब्राह्मण सोकपा तारे हाइदुना निपा अहुम थाखि मखोइ अदुगी ममिंगदि सेराम तोंबा मयांग लंबम मुराली अमसुंग पुखरम्बा पदमा सिंह कौई ब्रिटिश लानमी सिंह असिना अप्रैल की तांग 23 की अयुक पुंग मरी ताबदगी थौबालदगी इन्फाल तमना लाकपा लंबीदा करिगुम्बा अपनबा मता थेंगनखिदे अयुक की पुंग 10 ताबदा इम्फाल योरखि असुमना माइकै अहुमदगी लाकपा तेंगोल अहुम असि अप्रैल की तांग 23 की निंगथौकाबा नुमित की अयुक पुंग 11 ताबदा इम्फाल दा थेंगनखि मणिपुर की लानमीगा ब्रिटिश की लानमी तेंगोल अहुमगा थेंगनखिबा लान असिदा थोइदोकना अथोकपम की लानफमदा गुरखा सिपाही यामना सीखि मणिपुर हेक लौसिल्लबा मतम मदुदा नोंगमैना चिंगबा खुसुखलाई खोंगतनबगीदमक मणिपुर फील्ड फोर्स की लुचिंगलिबा ऑफिसरना मणिपुर प्रजा सिंगदा असुमना खंगहनखि मणिपुर फील्ड फोर्स पुलुसिंगलिबा ऑफिसर जनरल कोलेटना हानगी मणिपुर की निंगथौगी प्रजा सिंगदा हुकुम मसिना खंगहले अतै हुकुम अमा थोक्तरिबा फावबा मणिपुरदा कनागुमा मी अमत्तना नोंगमई अमसुंग खुसुखुलाई थांगना चिंगबा थम्बा यारोय पुनमक अदु नोटिस असि तौबगी नुमित 3 निगी मनुंगदा मणिपुर की लानबंदा चीफ पॉलिटिकल ऑफिसर दा पिखतकदबने हुकुम असि तौख्रबा मतुंगदा कनागुमना थमलंबा थोक्लबदि महाक अदु हाटपा नत्रगा मपानदा थादोकपगी दंडी पीगने ब्रिटिश सिपाही सिंगना कोनुंग चंगदुना पोतचै पुमचाई चैखाइरमे अमसुंग मई थादोकलमे अदुगा लानमी की खुलाई थमफम संग अदुसु कपखाइरमे मिस्टर क्विंटन अमदी मिस्टर ग्रेमुटना चिंगबगी फुमजिनखिबा मसासिंग अदु लेनुंगदगी फोक्तोक्तुना मपुंग फाबा लानमी की सन्मान गलोइनना
amuk hana phumjelame. April ki tang kunthra gi numidang wairamda Captain Ellen amasung Captain Cresken Royal Engineer anina kangla sani adugi machinda hat kiwa sahib sing adugi I teisilami haibagi damak dynamite chanduna sani adu kapkhai ki. Matang ase Zaitharol kumbawada sumna iri. Inga thadi nongmaijing na hale tara marini ningthau kabada Utramang da lairamba chekna saba nongsa su kapkhaiye. Lising amaga chanipan maribudra mathoi ingi Foreign Department ki August ki tangkun mathoi gi number 1700 da Manipur gi tungi phirep ki marida Governor General gi yathang matungina Secretary HM Duran na asumna lauthokhi. Bharat ki Maharani gi mathakta Manipur na khulai paiduna lal hoba maramna aduga lal hoba duda haukiba Mars ki tangkun marida Imphal da Maharani gi mahut sinba amasung atay officer singbo hatkiba maramna aduga lising amaga chanipan maribudra mathoi ingi April ki tang 18 da lauthokhiba duna maram moiduna Maharaj Kulachandra Singh sasan loikhre haiduna lauthokhiba amasung Manipur gi sasan ase Manipur da Maharani gi lanmi singbulu chingleba general officer na lausin khiba maramna khanghali maduri Manipur ase British Samrajyavata tinsinbagi maral leire amasung karamba phibamda leigadage haibado Maharani gi khutta leire masina muksu khanghali madude Bharat ki Maharani na Manipur asibo Maharani gi samrajyada tinsinkhibagi wafam madu thadokle amasung Governor General in Council na apamba matungina yaba mawongda rajya amukhana lingkhatnaba pukchel chawbaga loinana yabire amasung Governor General in Council na khanba ningthau aduda thabak sinaragani ngakpi haibagi thabak asomda Maharani gi pukning walame thajarame madudi lalhobagi luchingba singda piriba dandi maduga loinana state asi amukhana pithokpagi mawong lepa sina Maharani gi sakti matik chana sizinai haibu utpane asigi matungda Governor General in Council na state asi ngaknaba misak akhannaba adugi maming amasung mangonda pigadaba sakti adugi mawong lauthokani British na Manipur lausin khibaga loinana Major H.P. Maxwell na Manipur gi hanba Chief Political Officer oire Chief Commissioner na singba saheb mga hatkiba mi singbo pharakpa mi singda sel oina mana pigani haina Chief Secretary E.M. Sims na asumna lauthoklame Manipur gi ningthauna British Sarkar gi mathakta lan hoba maramna amasung haukiba Mars ki tangkun marida British officer kaya marumbo biswasghat tawduna hatkiba maramna aduga mathakta pankriba ningthau amasung mahaki angam mathau sing General Singh amasung lalhobaduga mari lainaba manai masal sing pumba pharunaba amasung dandi pirunaba lanmi tharakpa aduna maram moiduna British ki lanmi na changakpada mi singna chenkiba yaba maramna khanghali madudi asigumma mioi sing asina Burmada lairabasu phagadabane amasung khwaidagi nakpa magistrate natraga police officer da pithokadabane amasung makhada ming paliba mioi sing asi phaba ngamba mioida mana pigani madudi Manipur gi ningthau lupa lising manga senapati lupa lising manga dolai roi hanjaba lupa lising ani jila sing lupa lising ani thangal general lupa lising ani Niranjan Subedar lising ama mioi sing asina ahanbada Manipur da sahib sing thumjilakduna akan malan gi phibam torakpa ubada lan ngamgani haibagi asa uraktrabana Manipur dagi Brahmadesh tana chelaga Maharaj Kulachandra amasung mana oibungo Yuvaraj Tikendrajit chasat yaure haibagi pau hek pangbada King's Royal Rifle amasung taranithoi suba Burma Infantry gi John Dever amasung Eustace Koba Lieutenant Anina Sagol Tongma Lanmi Maribudra Puduna April ki tang kulhumdoida chasat lomda khongsan ki chin yoge khalamane adubu khudong chadaba maramna chasat yoraga amuk khanna Imphal da halak pata ki madugi matang chana makoi bu sarkar gi mi singna koithi thi ki me thagi tang ni banda Maharaj Kulachandra phagat ki lising amaga chanipan maribudra mathoi ing
मे थागी कुलुमदोइनी थांगजा नुमित्ता सुरमा भैली पुलिस बटालियन की सुबेदार खिलेंद्र सिंह अमसुंग गारो हिल्स पुलिस बटालियन की सिपाही अनु सिंगा अनीना सिंगजमई थोक्सोम लेकाइदा सेनापति तिकेंद्रजित लेरे हैब पाव फंगलदुना महकपु फाननबा सिंगजमईदा चलमे बलराम सिंह ना तिकेंद्रजित सिंह की विचार तौब मतमदा मार्शल कोर्ट पीखिबा जबानदगे अखोइना खंगबा ngami मरुदे युवराज तिकेंद्रजित नुमित निनी महाकी युमदा नादुना लेरमे युवराज ना सरकार ताकलु हाइबा मतुंगिना बलराम सिंह ना खिलेंद्र सुबेदार ताकलबने मतम मधु नुमित युंगबा मतमने खिलेंद्र सुबेदार ना चाक चाबा लोइबा फावबा ngairaga बलराम सिंह गा खिलेंद्र सुबेदार गा सिंगजमईदा बलराम सिंह की युमदा लाकमिनबने अदुगा सुबेदार ना यामना नोलुकना सेनापति वो साहेब सिंह की मनाक ताना चटनबा हाइबदा सेनापति ना अदुदी ngasiदी आइगी इपोक नुमितने फत्ते हयेंग चसी हाइना हाइरबदा सुबेदार ना मदुदी यारोय ngasiमक चट्टबा याद्रबनी हाइरुबदगे सुबेदार गा सेनापति गा हक्चांग थेंगनना नमनबदा सुबेदार वो सेनापति ना ngakthi चपखिदुना खुदोंग यामना चाखिदे असिगुम्बा तांजासिदा मागा लोइनरिबा गारो हिल्स की पुलिस अनु सिंहना अचौब टेम्पाक लेतुम अमना तिकेंद्रजित कन्ना थाजिनखे टेम्पाक अदुना तिकेंद्रजित की मचिन बांदा पांदुना ngaiहak ngakचानरिङै अनु सिंहना सेनापति बु फाबदा मतेंग पांगसिनबना अमदि सेनापति ना अनाबगी मैचाकना पांगल खरा हंथरकपा मतमगा थोखिबना सेनापति बु मखोय अनि चंगदुना फाब ngamखिबने सेनापति बु मीनेक्तुना कंगला ताना पोरगा पुहनखे बोंदी बु फादुना पुरक पलमसांग अदो मणिपुरी यामना तिलमे अमसुंग मखोयना थौदोक अदुदा हौरकदबोय खलमे तोइगुमसुंग थबक्ता मणिपुर की निंगथौरंबा नुपादबो कुलीना पोदुना पुरकपा अदुदा लंबी चटपा मीसिंगना थोइना थौसारमदे हाइना एलाबाद फोंगबा पायोनर हाइबा पाउचे अदुदा इरमे मतांग असि चैथारोल कुंबाबदा असुमना इरी कालेन थादी थांगजना हाले तरा मंगानी थांगजदा था साना फंगे अदु नुमित्ता मनाव इबुंगो युवराज सिंगजमई थोकचोम लेकाई देवान की युमदगी फारे मतम असिदा लंबीदा उबा कनागुम अमत्तना साहेब सिंहबु कीबनरा मणिपुर की दी फैक्टो रूलर तिकेंद्रजित पो मतेंग पांगे हाइना चोंगथोरखिदे महाकी मतुंग इनबीखिबा अतोपा यावखिदे ममा पोक्तबी थोकचोम निंगोल अमसुंग महाकु पोकपा मबुदौगा अनि यसिदंगदे युवराज की मतुंग इलखि निरंजन सुबेदारना 1974 इंगी मेगी तांग अनीदा थंगाल जनरल मेगी तांग तरेता अंगो सेनापति बो मेगी तांग 19 अदुगा जिला ngambabo मेगी तांग 19 मथंग मथंग फगतखि असुमना फगलुबा मियोई सिंगदा मणिपुर की चीफ पॉलिटिकल ऑफिसर HP मैक्सवेल साहेबना मना पीबगी लाउथोखिबदी लुपा 13 नि अदुबो मना पीबा मतमददी कोनददुना लुपा 19 सुना फाब चलुबा मीसिंग अमसुंग फानबा होनबदा मतेंग पांगलुबा मीसिंगदा येनथोखि मनागी सेनफम मयाम असे 1994 की मेगी तांग 19 चीफ पॉलिटिकल ऑफिसर मेजर मैक्सवेल ना येनथोखि महाकना मनाओइना येनथोखिबा सेलसिंग असि फंखिबा मियोइसिंग मनुंगदा सुबेदार अमा सिपाही अमा सरकार की मखागी थाके कर्मचारी अमा सरकार की पेंशन फंगलबा कर्मचारी अमसु यावरी अतै मियोइसिंगदि सरकार की कर्मचारी नत्ते महाराज कुलचंद्र सिंह अमसुंग युवराज तिकेंद्रजित सिंह के ममा इबेम सिंह मचल इबेम सीज सिंह रानी सिंह सागई नातै मनाई मसल अमसुंग प्रजा सिंहना ख्रिस्ताब्द 1974 इंगे जून की तांग 13 भारत की वाइसरॉय अमसुंग गवर्नर जनरल दा थाखिबा दरखास्त अदुदा मयेक सेंगना हाइरी मदुदि फगलई हाइरिबा मीसिंग असे मसा मसाना चंगजरकपा ngaktane फगलकपनी हाइजेंदुना मना लौखिबने युवराज तिकेंद्रजित सिंह बो 94 गुरखा राइफल्स के क्वार्टर गार्ड ता थोंग अमता पानबा का मचामदा खुद योलिंग चंदुना सो लोंदुना बंदी ओइना थमलमे अमसुंग 94 गुरखा राइफल्स की सिपाही सिंहना
ahing nungthil animak sindok sinjen tawduna chetna sanglame. Matam masida numit ini chara hian khibana Yuvaraj ki sana hakchang mayeng tarame. Mahak mathanta sidok kiba yai haina chingnabadagi yot thangna chingba khulai amatta Yuvaraj ki manakta thamkhide. Aduga luk horiba pujari adubo hana tanghallaba matungda Yuvaraj ta chakhen sangsing adu lansile. Manipuri singi makhutta bandi lairubadagi thadokpi khiba British macha Mr. Williams na Kohima yauraga tamkhiba paw amada mahaka Yuvaraj Tikendrajit ka unaba matamda Yuvaraj na sumna haiki hairi. British sarkar na ai asiba hakchang di phangba yai. Toigo masung ai bu hingna phangbadi waithokloi. Adubo matamna kumang chausin na Tikendrajit ki mayokta lep khibana chen phadabadagi asuki matik sibabu ki khidraba Yuvaraj British ki makhutta hingna bandi leiba takhi. Chief Commissioner Mr. Quinton na Manipur thungladringaida Manipur kaijaw ama thuna pharagani haiba Kolkata dagi telegram ama Manipur thungke amasung madu lepak ningthau pumnamak chingnaba pokhi haina matam madugi political agent Mr. Greenwood ki diary da irami. Awaiba mak waina telegram madugi marolga thokiba thodokka chap chanakhre.